United States na Ukraine da Kyiv Thadoknaba offer President Volodymyr Zelensky na Yakhidre. Russia amadi Ukraine gi marakta akan ba khut thokna ringai cherakta Third World War thoklagadra haina miyam na mi paina ringai Russia ge lanmi singna Ukraine gi konung Kyiv mafam ayambada question khraba matung US na Ukraine da mafam adu thadoknaba haikibadu President Volodymyr Zelensky na Yakhidre. Mahak na phongdokibada mafam asida mahak laigani amasung mayok nagani haiki mafam asida lan soknare mahak hauji khusu khulai darkar oi adubu mahak gari tongduna mafam asi thadokpade darkar oi de hai US na piribo offer asi Russian President Vladimir Putin na haujik leriba Ukraine gi government asi inthuraga anauba ama sindokna balep khre haibagi warep ama intelligence ki pawda yumpham oiraga pikhibani haire Zelensky na mamangda mahak asi Russian #1 target ni haina phongdok sabaga loina na mahak amasung imung manungbo fanaba thiri haikibane haukiba sagolsel numita European Union gi lusingba singa video conferencing gi khuthangda wari shanabadasu numit aduda ukiba mahaki saktam aduna mahakna hinglingaida ukiba aroiba saktam oiba yai haina thauna phana phongdokibane ngasi maksu Russian lanmi singna Kyiv yauna Ukraine gi city kayada coordinate missile amade artillery kaya sizinaduna landabagi thabak chathare Ukraine gi authorities sing na makoi gi citizens sing da Kyiv Russian force sing dagi ngakthoknaba amade landaragli ba sing adu petrol bomb na chingba sizinaduna tanthongnaba praja sing da defense ministry na capital asida lairiba praja sing da haiki basu laikhrabane Ukraine da panduna lairiba Manipuri sing gi mateng panganaba home department na sel ama hangdokhrei Russia amasung Ukraine gi marakta thokliba lal asina maram oiraga hauzik Ukraine da panduna lairiba Manipuri macha sing Manipur da lakpada mateng pangnabagi damak Manipur gi home department na sel ama hangdokhrei Manipur lenga ki special secretary home H Gyan Prakash na ngasi thokibo order man hairibade semliba sel ase all secretariat ke room number 186 ta function tawgane masigi phone number na 0385245091 ne hairiba sel asi suti numit yauna ayuk pung 8 dage numidang pung 9 phawba thabak tawgane hairiba matam asigi wangmada khudakta oina paw phawnaba phone number 038524511100 police control room yagane hairiba sel asi joint secretary Rihanuddin Chowdhury deputy secretary Peter Salam Dr. TH Charanjit Singh amasung Rosie Rajkumari na pugane makoy sing asibu inspector S Rudra Narayan Singh inspector O Ajit Singh M Joy Kumar Singh A Prakimjit Nares Ningombam amasung Thangmilen Hangsing na roster duty togduna mateng pangane Ukraine da panduna lariba singgi ahal laman amasung mari mata sing na makoy gi angang singgi akupa warol sing adu State Home Department ki email joint secretary ho@gmail.com with cc2 manipurvavan@gmail.com asigi khuthang da tharakpa yagane loina na mathaki officer sing amasung deputy resident commissioner HL ngathing simna panduna lariba Manipuri macha singi phangba pau sing adu Ministry of External Affairs designated officer sing da khangan gani haire charter flight ani thaduna Ukraine da panduna lariba Bharat macha sing lawthok lugadawre hauji Ukraine da thokliba lal asina maram oiraga laibak asigi tongan ba bafam da panduna lariba Bharat macha sing lawthok lunabagi damak Bharat ki maike dagi charter flight ani tharagani haire charter flight ani adu Delhi amadi Mumbai da Romanian capital Bucharest amade Hungarian capital Budapest tagane panba yabadi hauzik Ukraine da Bharat macha lising anirom lairibane Maduki manungda Manipuri macha nifurom yauri haire Russian lanmi singna Ukraine gi konungda sangsilakpaga angakpa mawong da lan kapna khrei Ukraine da landaba Russian forces ke advance party Ukraine gi capital Kyiv ta sangsilakpa matamda angakpa mawong da lan kapna rakpadage city aduda seize tawkhigadra natraga amangata thoklagadra haina mipaina ba pokna khe Kyiv ki awang thangba maikei da leiba Obolonsk district ta apikpa khulai sing kapa made pokhai bagi makhol takhibaga loina na makhongna chalamba mi singna masa hingna basena khe city mayai da chauna pokhai bagi makhol takhe curfew thamkhraba ahing ama haukraba matungda bombing tawbage phibam ama miyoi singna thengna khe Ukrainian Ministry of Defense na haikibada lan kamna kibadu yeknabage mang takhanba kangbuga aronba paw lowba kanglup amaga chathakibane helicopter da lakiba lanmi singna city aduge manakta leiba Gostomol
एयरफील्ड तादुना मखोइगी लालोंग यात्पा हौरखे अचौ अचौबा हाईवे सिंग लेप्तना खुद थोंगनरकपना कीव की मियोई सिंग लरिबा मथोल कयागी अपार्टमेंट ब्लॉक सिंग रशियन लानमी सिंगना करंबा लालोंग चथरकनी हाइबदु खनबदा मिपाइनखे यूक्रेन की प्रेसिडेंट Volodymyr Zelensky na aset pa wapam phongdokibada mahaki lanmi singna Russia na landarakpa singa mayoknabaga loinana mahaksu Kyiv ta lengdana laigani haikhe yaknabana mahakpu number 1 target oina amade mahaki imung manungbu number 2 target oina thamkhrabane mahak capital da laigani haire Military Alliance NATO amasung United States na makhoigi lanmi amata Ukraine da thazilwi haina lepkhre Military Alliance NATO North Atlantic Treaty Organization amasung United States na Ukraine da lanmi amata thajindana lepkhre masina maram oiduna Russia ga thengnabada yamna sothaba Ukraine ase matomta Russia ga lan soknaba tare yamna tamthiba matam sangtharakani haina singnaba lan asida Ukraine da mai pakani haibase maikai kayana itha thajadre Prithvi da khwaidagi kanba military alliance NATO gi oina de Russia na Ukraine da tawriba lan ase yumlo na balaibak singda sandorokta ba honagani haina Daily Mail gi report amada haikhe NATO gi member oiriba Poland ase Ukraine ga yamna sangna ngamkhai lonare Baltic state sing oiriba masung NATO gi member su oiriba Estonia Latvia masung Lithuania su Russia na attack tawrokadra haina kanna singnare ngarang angan badage hauduna NATO na masagi forces kaya chaithokre Baltic laibak singda ahen balanmi kaya thaziladuna Europe ki mapam kaya da warplane chamasu high alert lehenkhre haina report adu da haikhe White House ta emergency press conference amada wangang laduna US ki president Joe Biden na Russian president Vladimir Putin ase malemge phambak ta mipatta oire amasung mahangna kihan khangan bagi thabak tawriba sida nongsup laibak singna lingjel manana laigedabani haina phongdokhe adum oinamak Biden na Ukraine bu mateng pangna bagi damak US na lanmi thajin bade tawroi haina phongdokhe aikoi gi forces na Ukraine da Russia ga lan sokna roi Ukraine da lan thengna bagi damak aikoi gi forces na Europe ta chatpa natte adubu NATO ally sing ngakthokna ba masung nongpoklom da leriba ally sing da thajaba pina bagi damak tani haina President Biden na haikhe hauzik matam asigi itihas ithokpa matam da Putin na Ukraine da lan tawna ba lawriba phirep ase pura aran bu oigani amasung Russia bu yamna mapangal sonthan gani aduga prithvi gi atai pumnamakna hena mapangal kangkhalakane Putin gi asa asi Ukraine khakta natte mahangna tasengna hanagi Soviet Union adu amuga na sengbat pa pamle pumnamakse madudagi thorakpani haina President Biden na haikhe Russia na Ukraine gi mathakta lan tawbagi mayokta Moscow gi street ta yamlaba miyamna khongjang changshin khre Russia gi President Vladimir Putin na yumlo nariba laibak Ukraine gi mathakta landaduna lan tawbagi warep lawkhiba du Russia gi miyamna yamna kanna yaningdaba phongdokpaga loinana ngarang Russia gi yamlaba miyamna Moscow gi street ta yaningdaba phongdokpagi khongjang changshin khre khoisaunaraba Russia gi citizen singna laibak sin mathungna hauzik chathariba lan asi yaningdaba phongdoktuna khongjang changshin khe maru oina Russia gi konungoriba Moscow da President Putin gi decision adu bukanna yaningdaba phongdoktuna miyoi lising kaya na ichaw amagum Moscow gi street ta wakat khongcha chatkhe Russia gi miyoi lising kaya na khujing oiduna apunba made ahuba kholaw no war haibasi lauduna Moscow gi lambi sinba thungna chatkhe masiga iroina na Russian forcing na Ukraine bu aroi bi thakta landaduna lauksinna bohona ba yaningde haina laukhe yaningdabagi khongcha adu da saruk yakhiba miya marakta gi Russian security force na protester lising amaga chatret henba phajinduna thamkhe makhoi ayamba Moscow dagi ni haire atopa pawamada Ukraine gi konung Kyiv ki manakta laiba airport ama hana Russian force na lauksilamba du Ukrainian lanmi singna amukan na handoktuna lauksinba ngamkhre haire ABC News ki foreign correspondent James Longman na phongdorokpada ngarang satkiba Russia gi mathakta yaningdabagi khongjang adu Russian miyam gi yamna thongna phaba khongjang amane sagol sel numit asi Putin na yamna special oina mahaki lanmi sing lanpham da thajan khiba numit ne tanja asi da Russia gi interior ministry na laibak asigi citizen sing da phongdokhibada ngarang chaliba protesters sing asina Russia gi mathakta thamliba sanction sing ase lauthokna ba chatpadi yadabra maram aduna lan asigi mayokta yaningdaba phongdoktuna khongjang changsiliba sing phagani amade makhoina daita pumba lawgudabani haikhe yamna nungairiba wafam amana Russia gi interior ministry asina phongdokhibada hauji coronavirus ki
restriction kaya laibana maram oina miyamgi oiba thabak thoramsing yauna yumdagi mapan thoglaktuna lambi sorokta protest tawba haibasi maram chade maram aduna Russia gi miyamna yumdagi mapan thoktana laigadabani haiba wafam phongdorokhiba sine nakal amaromda United Nations Security Council na resolution ama move tawraduna NATO gi lanmising Ukraine da thajinduna Russia na landaragli basi counter tawnaba warep lawkhre haina pawgi likhun amada phongdorokle Europe ta laiba diplomatic base ki warol amada US na lusingba nongsup ki laibak singna haujik UNC gi chapter 7 gi makada yamna aruba resolution ama lawbaga loinana laibak ani gi oriba wathok asida santi purangnaba pandamda achetpa phirep lawkhre haina HT media gi report amana claim tawrak aroibada tabiriba pumnamakpu thagatsare